Iran amadi Israel ki war asida hojik Russia entry oirakle amasung China entry oirakle amrom the North Korea ki Kim Jong Un su entry oirakle haibase haidaraklabani entry oirakle harise masi openly physically changdragasu manung da support toba manung da pochai piba natraga karigumba positive oina Iran ki support ngangbasu entry da chaddi haima masi su mention tawnarapani amasung news kya da masin mention tarakle aduga Russia ke President Putin na clear high kre USA da madudi karigumba hojik Iran amadi Israel ki war chatari se basi kham tana karigumba Israel ki support changba taragadi Middle East nuclear war oirgani amasung madu oibagi damakto only millimeter kharatan ngairabani masi yam cheksel lu haipuwa se Putin ki side ke harekena escalation tawdaba di escalation tawhandaba amasung changdaba haipuwa phomase Russia ki President Putin na mention tawki amromda Ali Khomeini na haiki madudi aikoida unconditionally nakhoi khulai thadu amasung war ase lepu haina khoi kana pressure pirak pase mase khoi yaroi haiba ofam se Ali Khomeini ki side tagi high crash gi matung da Iran na Israel da hypersonic missile Fatah 1 or Fatah 2 ka attack to ki base masina Israel ante America pu tension amata mo pikre masi ki chairak asida Iran ki mokhoi ki nuclear site ki nuclear project asida centrifugal haina lairi masi ke sita attack togre haina su tari amaromda ma hairiba Iran ki nuclear site sing mathak ta drone amalak patu Iran ki kanglup na masi su down togre haiba tari masi ki situation asina hojik yamna sathiba condition amata lakpagi position da lakre Middle East asida hojik oirakli se yamna chawba war ki phibom amata purakpagi adugumba alarm ama already ring to hokre hairi amromda Iran mayam asigi pressure mayam asigi wata na noma ki achu bamati powerful missile sing choose to ba hori ngarang di sigil ko ba missile amasu maha hala use to kidra madusu Israel da thata ba okresini hojik Iran je subanante makoi gi background da karino amasu makoi na pamisi makoi suban hek haloi hairi amarom da hojik Israel ki mateng gi da makta Britain amadi France loidana USA ki koi makchang daga su Israel ki tamakta Britain na makoi ki aircraft carrier Middle East thajin na thamkre aduka asom the France na makoi ki oil tanker sing tharakre hairi aduka Britain na so makoi ki plane sing akoi bata paiduna leina pa Israel ngak pa ki tamakta sena duna thaman kre haiba ki pawsu lakle masina tap na karamba site war ase karamba rup tana purakli se masi clear khangbangami side amata Russia amata Ukraine ki war ase lep ki war lai tabani amasung hojik chu yamna kanna fight chatari handak murak se Russia amata Ukraine ki war ase ki pawsu Russia somte Iran amata Israel ki tawnara bisda somte hek piman bata ham ki su kaukre aduna karigumba Russia na Middle East se Iran amati makhoi ki marakti friendship si am lai kraponi amasung makhoi ki marung da 20 years ki adugumba seal sign ka su tawna piaw khram wafam ke ata aduna karigumba Russia sina Middle East ta lakraba adu ati NATO Russia China amati Iran masina ama oraga NATO kani pugai da kadorse asuna NATO na karigumba asomna kanda muksanduna onsinduna laibada rati asom da Russia na Ukraine sengam badi ilai na ngamkragani duga karigumba Iran na Israel ki mathakta superiority oikragadi masida su Russia ki amna kana lai Russia ki di side amada insan ki ba America Britain ama mase kok thata ki ba madudani makoina amda thabak su hodori se aduna masi ki war asida Russia ki interest yamda lai Iran ki help makoi yamna tawbada kana ga tab lai haiba experts sing so hainari masi context da Russia ki side ki yamna kupna disaster matungta Russia ki foreign spokesperson Maria Zakharova na hai ki sini masi makoi press statement amata malti Iran ki nuclear site ta Israel attack abse ta se masi Middle East nuclear war ki manak ta purakpani amasung Israel na tawbase masi adugumba nuclear plant amatri matu nuclear bomb sab ki na tabamati civilian ki kana ki na semkot sagat pa dugum polam ta attack to kse kya pajana Russia na yamna kupna nainaraga masi Iran ki support nganglak lipan no masigi wafam singa se Israel amati America ki onati digest tawwa yapwa na te tap na masigi war asita jingchandra kadori Russia China na so phajana haikre amasung makoi support tawi haibsi clear oire Kim Jong Un su hojik Iran ki damakti am phajara ngangi aduna phibam se yamna lurak kadori aduka Iran hojik apa powerful ba kuchu khulai se hojik tharak ni amasung use to lisini makoina missile use to create dragon missile masigi dragon missile se makoi gi metla natraga Russia dagi phangbra masi su question ama arise tawri
So Iran na hadak use tawrklise Israel da ngarang angakpagi missile tharakhi madugi supersonic missile haikre masigi matungda missile amaga tharakre masigi se hoji dragon missile hairi masigi missile ase angakpagi missile lesini masigi photo capture sing uraga matu dragon gumna lin gumna koite the ka chen badu ki mong ni hairi masigi Israel ki atiada paire ki amasung masigi photo lawdar ki amasung masigi missile ang phau ta tharakhi trisini hoji nainari sini masigi missile ase Russia gi missile oikadra haidra dragon missile aduga hairi maduki Russia na masigi missile se Israel da test to bukita maka thahan lakra oikani hain siam kan nei dari sini masigi missile se takre matungda aduki saktam do angak pani hairi tel abiki matakta aduga angak pa phangna masi pokhai biki wane haujik adurani yamna kanna Russia na hairek lise mauti Middle East da nuclear war oibiki tamak ta millimeter khai terngaire luri siamna luwani ka haira krise madudi am section ba masange seri hujik Israel se karikumba missile singak pangam tani Israel se test nes or patara gati Israel ki existence da problem uptara gati nuclear thataki bakana khangba Iran ki mathakta aduni hujik am kanna lunarik lise aduka Iran di hujik ji hanthapki wa laite aduka mokoi di use to liba missile sing se dragon gi type ta saktam mase aduka madugi missile sin atiada palipata ki ling gi mako kumba dragon gi mako kumba adugumba mai horaka chatpugi hom so hairi masi angakpugi condition ama oikre aduga masi ki matuk da so amaka Israel na Iran da attack tawbugi wa mention tawri ngasi ayuk pung taruk tarak pasti hauda Israel na Iran ki matak da attack tawi haina silinari so social media ta yamna kanna nei nrak pase masi ki missile type ase han pa Iran use torok pase masi Russia ki oni intercontinental missile masi Iran na purak to boy ni ana adubu masi hujik li narakle Russia ki side tagi makoi gi news na sumadudi masi ki missile ase dancing to the sky hai bo si irakisini so hai ko missile ase ki khongchat mong aso madu ubda Russia na so dancing missile ke adu Russia gi missile na tesi Iran made ni adu ka masi sigil missile ase kan pham wai resini yam kan nai naru masi Russia gi oi katra hai tuna masi ahum ni hai ngarang tharakhi base adu ka Israel occupied Palestine ki land adu amataki atop Tel Aviv amataki asiki wafam sini hojik yam sathi ko Iran ki makut kari no lairi se khangmde adu ka makoi hai khibni bote koi war so hodri ngarang tani makoi na Iran to ke base makoi ali khomaini na we are in war haidna makoi gi operation asina operation sadik khairi operation 2 asomda Israel ki operation ngisna operation rising lion amati operation 2 ani maximum effecta hojik kanna mai prung hauna kap khaina re ngasi ayuk tasu Israel na attack tawi haibagi pau tai madu ki pau tuna matung da muk kari oi pamdu ye ngasi